LEIBAK ASIGI LAIRABA MEEOI CRORE Manipuri ROMDA LEMNA CHENG PIBAGI scheme OIRIBA PM GARIB KALYAN ANYA YOJANA MAKHA TANA CHAHI 5 SHANGDOKLAGANI HAINA Prime Minister NARENDRA Modi LAOTHOKKHRE Wafam Singarang Chhattisgarh Pangthokpa Mikhalgi Rally Amada Prime Minister Narendra Modi Lauthokhibani Chhattisgarh gi Dhargarda Pangthokpa Mikhalgi Rally Amada Wafam Masi Lauthopaga Loinana Prime Minister Narendra Modi Makha Tana Hai COVID Laichut ki matamda LAIRABA Imung Singda Khwaidagi Chawba Mateng Ama Oikhiba scheme ase Makha Tana Chahi Manga Sangdoktuna LEIBAK ASIGI LAIRABA Mi Amata Chara Henduna Tumhandana Bakhonaragani Chahi asigi December thada loiragadaba scheme asida hojikso LEIBAK asigi LAIRABA mi lakayada lemna CHENG amadi hawai piduna mateng pangli tha asigi taret amasung taraga tareta tangkak ani thongna pangthokadoriba seat marifutara leiba Chhattisgarh ge mikhal asida Prime Minister Narendra Modi na Congress pu mara siraduna hai Congress na LAIRABA miyambo vote bank oina ubaga loidana makhoibu tuhatpide Congress na Shanariba Leela ase Imung Khaktagini BJP lengak na pukchel sengna amade khangba kanbaga loidana LAIRABA singi yaifa thorang paikhatli LEIBAK asida leiriba LAIRABA miyamna khwaidagi wangba kanglufne BJP gi policy na LEIBAK asida LAIRABA gi chang hantahanba ngamle hawkiba chahi manga da MEEOI crore tarago humdoi dasmik manga sino LAIRABA gi pankhaidage mapal thohan pangamkhre karigumba Chhattisgarh da BJP gi lengak laklabade LAIRABA imung gi Yum la kaya sanaba thorang pahetkani haina Prime Minister Narendra Modi na phonokhi panba yabadi PMGKY ase LEIBAK asida COVID-19 sandorakpaga loinena kumja inglisingani subna kungi April thadagi tha ahumgi oina hodokhibani matungda matam gi oina sangtuktuna lakhibani scheme asigi makhada LAIRABA imung singi MEEOI shingna tha khudingi cheng kg manga lemna piribani